Good morning, ma'am. Ay ngasi sa pong kano na hawalaga pong 3 minute kano gibas tunga dam na pong 3 makai tare. Dahil na hawalag po ani. 3 makai gibas tunga dam sa pong 3 makai na. Ay tiya gani. Ma'am hojik se ko pong 3 mari tare minute mari. Matang gibas nang na ba ni ay na am thun ni loser ai se. Second bus among nang hawdradi ay to ngasi bera ka dori loy ni mga chatle loy ma'am. Ma'am, those ay nangorder pa khale mathangi basum. Sini wali na sini. Auto mali piro. Say bani se khangbra nga sai. Pung 3 makai gi bus ta laga 3 kano na thingna ji ai 3 khai da hawgali ni. Ga pung 8 do ina thunga khre. Yene camera jam seng ye. Si kai phone no. Ni ne pali kala. Wow, stage vlog ko yam nungai eh. Wow. 아이기 폰지 시행돼. 왜 내 스페이스 스토리스 라이오 있는데 아이나 비디오 남는 거기. Orang kerja dulu. Orang kerja dulu.
ꯍꯧꯖꯤꯛꯁꯤꯅ ꯀꯩꯅꯣꯗ ꯂꯛꯁꯃꯤ ꯏꯕꯥꯅꯤ shopping ꯇꯧꯕ ꯆꯠꯂꯤ shopping ꯐꯤ ꯌꯦꯡꯕ ꯃꯐꯝꯗꯨ ꯊꯤꯔꯤꯅꯦ ꯈꯪꯗꯕꯒꯤ Instagramꯗꯗꯤ ꯎꯕ꯭ꯔꯕ ꯑꯩꯒꯤꯗꯤ ꯂꯩꯒꯗꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯁꯨꯝ ꯌꯦꯡꯒꯅꯤ ꯃꯥ ꯆꯠꯃꯤꯟꯅꯔꯒ ꯃꯥꯏ ꯂꯩꯕꯗꯨꯗ ꯑꯩꯁꯨ ꯑꯄꯥꯝꯕ ꯐꯤ ꯌꯥꯎꯔꯗꯤ ꯑꯄꯥꯝꯕ ꯌꯥꯎꯔꯗꯤ ꯎꯔꯗꯤ ꯂꯩꯅꯤꯡꯉꯛꯀꯅꯤꯕ ꯑꯗꯨꯅ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯁꯦ ꯅꯣꯡꯁꯦ ꯌꯥꯝ ꯇꯥꯔꯤ ꯑꯩꯗꯤ ꯐꯖꯩꯉꯣ ꯌꯥꯝ ꯀꯦꯕ ꯃꯥꯜꯂꯦ ꯍꯥꯏꯔꯕ ꯑꯗꯨ ꯐꯖꯩꯌꯦ ꯃꯔꯛ ꯃꯔꯛꯁꯨ ꯑꯗꯨꯃꯥꯏꯅ ꯁꯦꯠꯇꯣꯛꯎ ꯀꯩꯅꯣ ꯇꯣꯞ ꯐꯖꯕ ꯌꯥꯎꯔꯦ ꯁꯣꯝ ꯁꯥꯏꯠꯀꯤ ꯁꯤꯗꯤ ꯀꯌꯥꯗ ꯂꯩꯗꯣꯏꯅꯣ ꯁꯤꯗꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖ ꯁꯤꯗꯤ ꯏꯝꯄꯣꯔꯠ ꯉꯥꯛꯇꯅꯦꯕꯀꯣ ꯑꯌꯥꯝꯕꯅ ꯆꯩꯅꯥꯒꯤ ꯊꯥꯏꯂꯦꯟꯒꯤ ꯉꯥꯛꯇꯅꯦꯕ ꯃꯣꯏꯁꯤ 650 600 ꯁ꯭ꯋꯥꯏꯗꯩ ꯍꯧꯔꯦ 750 ꯐꯥꯎ ꯑꯣ ꯇꯥꯕ ꯌꯥꯗ꯭ꯔꯦꯗꯒꯤ ꯁꯤ ꯇꯣꯞꯁꯦ ꯐꯖꯕ ꯑꯩꯅ ꯄꯥꯝꯕ ꯁ꯭ꯀꯔꯠ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯁ꯭ꯀꯔꯠ ꯂꯧꯖꯠ ꯈꯟꯕꯅꯤ ꯌꯦꯡꯒꯦꯁꯦ ꯍꯧꯖꯤꯛꯀꯤ ꯅꯃꯥꯟꯅꯕꯤꯒꯤ ꯈꯜꯂꯤꯔꯕ ꯃꯥꯏ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯈꯪꯕ ꯁꯤ ꯐꯖꯩ ꯏꯆꯦ ꯌꯨꯝ ꯌꯧꯔꯦ ꯃꯌꯥꯝ ꯕꯁꯇ ꯉꯥꯛꯇꯪ ꯇꯨꯝꯊꯣꯔꯛꯑꯦ ꯏꯝꯐꯥꯜ ꯀꯥꯖꯔꯨꯔꯦ ꯍꯜꯂꯛꯄꯤꯔꯦ ꯏꯝꯐꯥꯜ ꯀꯥꯔꯨꯕꯅꯤ ꯏꯝꯐꯥꯜ ꯀꯥꯔꯨꯕ ꯋꯥꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯋꯥꯛꯀꯤꯡ ꯆꯠꯀꯦ ꯈꯜꯂꯦ ꯑꯗꯨꯒ ꯐꯦꯁꯤꯌꯦꯜꯁꯨ ꯇꯧꯊꯣꯛꯎꯒꯦꯅ ꯀꯥꯟꯄꯣꯟꯇꯦ ꯅꯠꯇ꯭ꯔꯥ ꯀꯨꯏꯔꯦ ꯇꯧꯗꯕ ꯃꯥꯏꯁꯦ ꯆꯥꯝꯗꯕ ꯃꯣꯠꯄꯅ ꯂꯣꯏꯔꯝꯃꯅꯤ ꯑꯣ ꯑꯗꯨꯒ ꯐꯨꯔꯤꯠ ꯑꯃꯒ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯒ ꯂꯩꯔꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯩꯒꯤ ꯁꯥꯏꯖꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯪꯗꯕꯅꯦ ꯑꯩꯈꯣꯏꯗꯤ ꯃꯤ ꯄꯤꯛꯄꯅꯤꯅꯀꯣ ꯅꯦꯝꯕꯅꯤꯅ ꯑꯩꯈꯣꯏ ꯁꯥꯏꯖꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯔꯦꯗꯤꯃꯦꯗꯇ ꯂꯥꯛꯄꯁꯦ ꯌꯥꯝ ꯐꯪꯕ ꯋꯥꯏꯑꯦꯕ ꯀꯛꯊꯣꯛꯀ ꯀꯛꯁꯤꯟꯒ ꯌꯥꯝ ꯇꯧꯋꯦꯕ ꯖꯤꯟꯁꯇꯗꯤ ꯀꯛꯄ ꯌꯥꯏꯅ ꯁꯨꯝꯕ ꯈꯣꯡꯒ꯭ꯔꯥꯎꯁꯤꯗꯗꯤ ꯀꯛꯄ ꯅꯨꯡꯉꯥꯏꯇꯦꯕ ꯃꯁꯥꯒꯤ ꯆꯞ ꯆꯥꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯣ ꯗꯥꯎ ꯌꯥꯗꯅ ꯑꯃꯗꯤ ꯊꯦꯡꯅꯔꯦ ꯁꯤ ꯃꯉꯥꯏꯔꯦ ꯐꯖꯩ ꯍꯥꯏꯕ ꯇꯈꯦꯜꯂꯩꯗ ꯁꯨꯃꯥꯏꯅ ꯉꯧꯔꯣꯛ ꯉꯧꯕꯁꯤ ꯑꯩꯈꯣꯏꯗ ꯁꯥꯠꯄꯗꯨꯗꯤ ꯉꯧꯗꯦꯅ ꯍꯪꯒꯥꯝꯄꯥꯟ ꯈꯔ ꯆꯪꯉꯤ ꯋꯥꯎ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯑꯁꯪꯕꯁꯤ ꯌꯦꯡꯕ ꯎꯐ ꯁꯪꯗ꯭ꯔꯥ ꯃꯤꯠ ꯅꯨꯡꯉꯥꯏ ꯋꯥꯛꯀꯤꯡ ꯂꯥꯛꯏ ꯑꯩꯈꯣꯏ ꯃꯥꯒ ꯑꯁꯪꯕꯁꯦ ꯌꯦꯡꯅꯤꯡꯉꯛꯄꯒꯤ ꯃꯤꯠꯀꯤ ꯋꯥꯎ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯑꯁꯪꯕꯁꯤ ꯎꯕ ꯃꯤꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯤꯁꯦ ꯆꯤꯡꯒꯥꯁꯦ ꯑꯁ ꯂꯩꯆꯤꯜꯒꯥꯁꯦ ꯈꯨꯐꯖꯝꯅꯤꯌꯦ ꯋꯥꯎ ꯈꯨꯃꯥ ꯑꯩ ꯉꯥꯏꯔꯤꯁꯦ
Haining pambi. Haining yam pale. To haining yam pale. Camera di udre matum pale. Wow. इतना खूबसूरत कोई इतना खूबसूरत कैसे हो सकता है si say sa chur lay re ngarang dagi wow turel ising iludre pathok tore nong kan tagi bado masinga has pian banai dida slichil ze ngalak bro in macha ne am nung si e ai ngai le is macha di lai lu da ha in macha ne am si e mari ga la nungai ngan sa chingkhalak ka lak pai tan ja oi di nungai ni lai to adamai na ta kai nge kai udre pik pusa ma amom te lak pro se sumai no sai de phara mi sa ma yam wa ni edudi ani la pa hom la pu si or mi la ya ta tho oh la pu si or mi da okay ha nang da ba ya ha to ba si ni da ha da ba lak to mande hajik ta tha da green ni na ta oi laktre walking hale ma'am facial di toraktre ai facial to bom no thong lo leirame aduna ware mit to asang buro pe khra nungai ai mit sum nungai ta ba do sum leisan ba do ka da du ya sang man khra uning sum chalu humang tai ngo ado ma'am ai ngasi vlog se swai lo shan jarage like subscribe comment to ko bi gono no bor gani du go notification chu nambi ba ko bi gono adu yam maroi bini ko ina no thagalak pa da khangna na ba natradi thagale du khangdam ne notification on taw trade aduna bye bye today loi phau yim bi bagi am thagat jari thank you aseng bagi loi phau yim bi bagi am means a lot ko cô sẽ ngọc khắc vào cái nấm tỏi matang video da among theng na se bye